आकाशवाणी इम्फाल R.K.Gorani na pau pajari ahanbada maruiba pau tara nipan suba lok sabha mikal bot masing haying thiragani masigidamak sem saba loire Mukhyamantri Nongthaman Biren hairi sarkar ge official singna miyam gi thabak tawba matamda tunggidamak yenglaga ningthina tawbiyu angam athau sing ge pressure da satpigano Imphal Zilla natana Raijas ki Zilla pumnamakta ngasi akhak araw amasung nungsit yauna akan manong suraba yai haina IMD Imphal na hairi amasung Assam da ising isauna man moidana hauji phawde mioi taramari lai khidre Tangkak tayo lag thong na pangthoki batara ni panchba lok sabha mikak de bot masing haying thina na ba mapung phana sem saba loire bot masing gi fall ECI website results.eci.gov.in natraga voter helpline app te gi khangba yagani hairi kana ne mikhal esta mai paklaba gi haibudu haying di khanglagani Manipur da su haying ayupung nipan digi hauna bot masing thina ba thorang tawre Imphal East, Imphal West, Bishnupur, Thoubal, Chandel, Ukhrul, Senapati, Kangpokpi, Tamenglong, Churachandpur amasung Jirebam gi punna district headquarters Taramathoida counting center kunmari hangdoktana bot masing thigani bot masing thigi doriba sigi yengduna lambi sathok chasinda ahong bakhar leigani haina jila gi deputy commissioner singna khanghalli Hayang bot masing thigi doriba si yengsinaba observer mangangrang Imphal da thunglare observer sing adu Imphal gi North East da leba hotel classic GP Women's College ki mayuknab da leba hotel Imoles da leiri miyamna maru oina rashtra dal sing mute sing merep sing natraga makhogi agent sing na observer sing asiga unaba yagani hain Imphal West Zilla gi district election officer TS Kiran Kumar na thadorokpa sirol amada khanghalakli Mukhyamantri Nongthaman Biren hairi sarkar ge official singna miyam gi thabak tawba matamda tunggidamak yenglaga ningthina tawbiyu angam athau singe pressure satpiganu Mukhyamantri na isawi awaba mayokna raba Imphal gi tongan mafam sing satun yengsinkhre khongchat aduda siri Biren hai naga nalagi mathakta ain gi wangbada sengba sagli besing isa na khangna lokthokpiyu masi ising isaw hantaraba matungda sarkar na lokhoklagani Social media thagalakpa warol amada Mukhyamantri Nongthaman Biren hai naga nalagi ising iselin thina chelhanaba phumjinduna leirama phata haudi sing Manipur Fire Service ki team singna sengdokpa hore bibhag asina sengdokpi thabak changchilakpada naga nalagi mathakta lana sengba chagalamba kaya thengnaki adubu madu thugaiduna ising isel ningthina chelhan bangamle masina Imphal East ke nagaram lari engbam le kaini singba yauna mafam kaya ising thumba hantan bangamlagani Hayang gidamak ngasi ekhoi cheksina thabak tawbi hainabi thamsi haina su Mukhyamantri na makatana phongdokhi Ising isaw na maram moiduna raja asigi mahiloy sing hayang phawa suti thadokre Higher and Technical Education Bibang na thokpa cherol amana hai raja asigi sarkar ge amsulanai ge Higher and Technical mahiloy sing hayang phawa suti oigani Education S ke director na thokpa cherol amana hai sarkar amasung lanai school singsu hayang phawa suti oiragani Security Force na Kangpokpi Zilla gi Baitum Kulen amasung Loken Kul ani gilona mafam amada thiba hombagi thabak chathabada SLR nongmai ama single barrel rifles ama countrymed pumpi ani hand grenade ani yauna khusu kle kyamanum phagat pangamle hairi tabiriba pawasi Akashbani Imphal dagini Meteorological Center IMD Imphal na hairi Imphal East natana Raijas ke Zilla pungnamakta ngasi akhak araw amasung nungsit yauna akan banong surba yai IMD na hai lagliba numit humni mari ni asda bharat ki awang nungpok amasung bharat ki kha thangam bafam singda akan manong suraba yai daibak asigi awang nungchup amasung Delhi yawn mafam ayamada sabagi sangkhara makaidi hantarakle IMD na hai hayingdagi thas ki taruk phawgi manung da hairiba mafam sing asda nungsit amasung akhak ara yawna paramna nong suraba yai Lagliba numit marini asida Arunachal Pradesh, Assam, Meghalaya, nongso Bengal amasung Sikkim da akan ba nong mayok nagani. Assam da isaw ipima hena social lakpadagi miyoi kaya mayum makay thadokto na sapagata mafam sing da changjapam lawdun laydi. Haukiba pung kunmari da isaw asida miyoi ihum laikhidre masi tharaga haujik phawbada raija aduda laikhidraba masing taramari sure.
Raija asida ising isauna miyoi lak manga hena sohanduna kudungchada mayoknari Raija asigi jila 12 amasung khul 564 romda amanga takya thohankhre solaba jila sing asida relief camp samanga 12 sarkana hangdokli Assam State Disaster Management Authority ASDMA na hai Raija asigi lambi chamaga ahum amanga ta thokle makhatana nong churakpana Brahmaputra Tural imai tamna wangkhatlakli India Med Department na hairi lebak asi awang nungsup mayai thangba masung nopok thangma pham singda lagba numit ini asida ka hena saraba yai Himachal Pradesh Rajasthan Madhya Pradesh amasung Chhattisgarh ngasi ka hena sabi awaba mayok nagani aduga Jammu Kashmir Ladakh Punjab Haryana Chandigarh Delhi Uttar Pradesh amasung Odisha dan hayeng phawba ka hena sagani hairi Kerala da nongkana suba lepkhibadagi Raija asigi mahiroi lak nipu henbana ngasidagi school kaba hongnare tha ani suti tharuba matung anuba session gidamuk mahiroi sing nena tana mahitama yanaba sem sare Mukhyamantri Pinarayi Vijayana Raija thaki oiba Pravesa Not Chabam haiba tharoma mangasi kosigi elama karada pangthokli masi mahiroi sing school sing da anuba session gi taram opagi pangthokpa thauramni Kashmir ki Pulwama Zilla ki Nema Riyada Security Force ka terrorist singa ngasi ayu angan bada kuthongna khre hairi misi mina amadi aso open yawbagi pawdi hauju phabi oina phangdri police ki pawna hai mafam aduda terrorist sing leire haibi akaknaba paw ma phangbadagi Raija ki police lanmi amasung CRPF ki apunba kangbu amana mafam aduda koshinduna thamki adumoinamak mafam aduda lairamba terrorist sing aduna nongmi kapthorakpadagi Security Force na so handro no makeup ki hauju phabi ko enemy simina amadi aso open gi paw leite Sikkim ki Mukhyamantri Prem Singh Taman nga Rajapal LP Aryada ma ke pham thado pi zerol pisin kre handak ta pangthok ki ba Mikhal da Sikkim Krantikari Morcha na chawna mai palak pada Rajapal na Mukhyamantri Prem Singh Tamang da thagat pa phongdokhi Unified Payment Interface UPI da sel thadok thajin tobi sang sahi asi oina chaliba tha asina khwaidi wangbo oire National Payments Corporation of India NPCI na thadorokpa data gi matung inna haukiba sahi gi me thad oikiba sangdagi handak asina handak sahi na sada nipumapan hengatle Bangladesh tangana nutil maya urupkana yuhar hakre Richter scale da manga dasmik suina yawna hakiba yuhar aduna lebak adugi tongan mafam sing hanki Bangladesh Meteorological Department na hai yuhar adugi epicenter na Dhaka ki khanupok thangbada kilometer 138 chatlaga leba Myanmar da oiki panba yai haukiba yumsa kaisa nimita mafam asida Richter scale da manga dasmik taruk yawna yuhar hakibani sanabagi pauda London da pangtholiba International Hockey Federation FIS Pro League lising nikulum do kunmeri gi ngarang sani kiba match da Great Britain Bharat pu panjal ahum mamada maithiba pikre adu mainamak league asigi point table da Bharat ahum sub mafam da leidi aduga Netherlands na ahanba amadira Argentina na anishuba mafam da leidi lagliba thangta numita Bharat ka Germany ga thengnagani T20 Cricket World Cup ta Guyana gi Providence Stadium da ngang midang sani kiba match da West Indies na Papua New Guinea bu wicket manga da thoikre ngasi New York ta Sri Lanka ga South Africa ga sanagani aduga atupa match amada na Barbados ta leiba Kensington Oval da Namibia ga Oman ga thengnagani haujik aroibada maroy paw amuk hanna Tranipan suba lo sawa Mikhal report masing hayeng thiragani masigi damak sem saba loire Mukhyamantri Nongthoman Biren hairi sarkar official singna miyam gi thabak tawma tamda tungi damak yenglaga ningthina tawbiyu angam atho singe pressure da satpiganu Imphal Zilla natana Raijas ki Zilla punamakta ngasi akhak araw amasung nungsit yawn akan manong suraba yai haina IMD Imphal na hairi amasung Assam da ising isaw na maram oidun hawdik phawde miyoy 13 leikhidre pawloi jare